ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯝ ꯊꯦꯡꯅꯕ ꯍꯥꯏꯇꯥꯔꯦ. ꯂꯩꯁꯥꯕꯤꯁꯤꯡꯅ ꯌꯥꯎꯁꯪ ꯊꯥꯕꯜ ꯆꯣꯡꯕꯗ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯌꯥꯎꯒꯅꯨꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯃꯥꯅ ꯁꯥꯎꯔꯤꯁꯦꯀꯣ. ꯑꯗꯨꯕꯨ ꯀꯔꯤꯗ ꯁꯥꯎꯐꯝ ꯊꯣꯛꯀꯦ? ꯑꯗꯨꯕꯨ ꯃꯁꯥꯅ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯣ? ꯏꯁꯥꯅ ꯈꯪꯒꯗꯕ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯅꯨꯄꯤ ꯊꯤꯕ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯊꯥꯕꯜ ꯆꯣꯡꯕ ꯄꯥꯏꯔꯒ ꯆꯣꯡꯕ ꯍꯥꯏꯁꯦ ꯍꯣꯏ ꯆꯨꯝꯅ ꯁꯨꯝ ꯉꯥꯛꯇꯪꯒꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯆꯣꯡꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯕ, ꯆꯣꯡꯕ ꯌꯥꯏꯑꯕꯀꯣ. ꯑꯗꯨꯗ ꯈꯔ ꯑꯃꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯈꯔ ꯑꯃꯗꯤ ꯄꯥꯈꯪ ꯁꯥꯔꯒ ꯃꯤ ꯀꯩꯁꯨꯝ ꯈꯪꯖꯗꯕ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯗꯨꯗ ꯀꯣꯏꯕꯤꯔꯨꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗꯤ ꯊꯥꯕꯜꯗꯣ ꯁꯤꯟꯖꯕꯩ ꯋꯥꯅꯤ, ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯏꯕ, ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯣꯏꯒꯦꯅ ꯍꯥꯏꯔꯛꯏꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ꯭ꯔꯥ ꯊꯤꯗꯕ꯭ꯔꯥ ꯃꯣꯏꯗꯤ ꯈꯪꯖꯄꯣꯟꯇꯦꯕ. ꯑꯗꯨꯅ ꯃꯁꯥꯅ ꯈꯪꯅ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯒ ꯌꯥꯎꯕꯤꯒꯅꯨꯅ ꯍꯥꯏꯕꯅꯦꯕ. ꯃꯁꯤꯗꯤ ꯏꯁꯥꯅ ꯃꯁꯥꯅ ꯑꯣꯏꯅ ꯈꯟꯐꯝ ꯊꯣꯛꯄꯅꯦꯕꯀꯣ. ꯑꯗꯩ ꯂꯩꯁꯥꯕꯤ ꯄꯩꯁా ꯊꯠꯄ ꯈꯣꯠꯄꯗ ꯁꯥꯎꯕ ꯃꯤ ꯈꯔ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕꯀꯣ. ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ, ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯤꯆꯪ ꯆꯪꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯗꯥꯏꯔꯦꯛ ꯃꯣꯏꯒꯤ ꯃꯤꯆꯪ ꯆꯪꯉꯒ ꯅꯨꯄꯥꯁꯤꯡꯁꯤꯗ ꯑꯗꯨꯗꯨꯅ ꯍꯥꯏꯕꯩ ꯋꯥ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯍꯥꯏꯁꯦ. ꯂꯩꯁꯥꯕꯤꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯜ ꯊꯠꯄ ꯍꯥꯏꯁꯦ ꯑꯣꯟꯂꯤ ꯌꯥꯎꯁꯪꯗ ꯈꯛꯇꯅꯦ. ꯌꯥꯎꯁꯪ ꯅꯠꯇꯕ ꯑꯇꯩ ꯃꯇꯝꯗ ꯀꯩꯁꯨ ꯊꯠꯂꯝꯃꯣꯏꯕ ꯂꯝꯕꯤꯗ ꯊꯣꯛꯑꯒ. ꯍꯥꯞꯄꯤꯅꯤꯡꯕꯁꯤꯡꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯃꯨ, ꯍꯥꯞꯅꯤꯡꯗꯕꯁꯤꯡꯅ ꯉꯁꯤꯗꯤ ꯏꯆꯥꯁꯥ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏꯕꯗ ꯀꯩꯁꯨ ꯅꯝꯗꯅ ꯄꯤꯗ ꯌꯥꯔꯣꯏꯅ ꯇꯧꯕ ꯂꯩꯁꯥꯕꯤ ꯀꯩꯁꯨ, ꯍꯣꯏ ꯃꯔꯛꯇ ꯑꯃꯅꯤꯒꯗꯤ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦꯀꯣ. ꯑꯗꯨ ꯑꯌꯥꯝꯕꯅ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯃꯣꯏꯕ. ꯄꯤꯅꯤꯡꯕ ꯍꯥꯞꯄꯤꯅꯤꯡꯕ ꯈꯔꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯝꯕ. ꯑꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯁꯨꯅꯦ, ꯍꯥꯞꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯝ ꯍꯥꯞꯆꯔꯝꯁꯅꯨ, ꯌꯥꯝ ꯂꯦꯝꯊꯣꯛꯄꯤꯌꯣꯕ. ꯍꯥꯞꯅꯤꯡꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯆꯠꯆꯈꯤꯁꯅꯣꯕ. ꯅꯨꯄꯥꯁꯤꯡꯁꯨ ꯉꯥꯏꯔꯦ, ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯅꯣꯏꯗꯤ ꯏꯔꯦꯝ ꯂꯦꯝꯅ ꯑꯗꯨꯝ ꯂꯩꯊꯣꯛꯄꯤꯔꯣ, ꯌꯥꯎꯕꯤꯔꯨꯔꯅꯨ. ꯌꯥꯎꯒꯦ ꯍꯥꯏꯔꯁꯨ ꯅꯨꯄꯥ ꯉꯥꯛ ꯆꯣꯡꯕ ꯃꯐꯝꯗ ꯀꯩꯗ, ꯍꯥꯏꯗꯤ ꯅꯨꯄꯥ ꯉꯥꯛꯇ ꯆꯣꯡꯕ ꯍꯥꯏꯗꯤ ꯅꯨꯄꯤ ꯃꯌꯥꯝ ꯃꯔꯛꯇꯁꯨ ꯅꯨꯄꯥ ꯃꯌꯥꯝ ꯌꯥꯎꯕ ꯌꯥꯎꯋꯤꯗꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯆꯣꯡꯕ ꯈꯣꯠꯄ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ, ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ. ꯑꯗꯨꯗ ꯌꯥꯝ ꯊꯤꯅ ꯃꯈꯟ ꯊꯣꯛꯈꯩ ꯁꯥꯎꯔꯤꯕꯁꯤꯡꯗꯨꯅꯦꯕ ꯑꯩꯅ ꯅꯣꯛꯅꯤꯡꯉꯤꯁꯦꯀꯣ. ꯑꯩ ꯃꯁꯛ ꯃꯃꯤꯡꯒꯗꯤ ꯀꯩꯁꯨ ꯄꯟꯖꯔꯣꯏꯀꯣ. ꯑꯗ ꯃꯥꯅ ꯌꯥꯝ ꯐꯖꯗꯕ ꯋꯥ ꯑꯃꯒ ꯍꯥꯏꯌꯦ. ꯑꯗꯨꯗ ꯆꯣꯡꯉꯤꯕ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯀꯌꯥꯝ ꯁꯦꯡꯉꯒꯦ, ꯂꯩꯁꯥꯕꯤ ꯁꯦꯡꯗꯕꯒꯩ ꯌꯥꯎꯅꯨ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯌꯦ. 100ꯒꯤ ꯃꯅꯨꯡꯗ 95 ꯂꯩꯁꯥꯕꯤ ꯁꯦꯡꯉꯝꯃꯣꯏꯅ ꯍꯥꯏꯕꯀꯣ. ꯑꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯗ ꯃꯥꯅ ꯁꯦꯡꯉꯝꯃꯣꯏꯅ ꯍꯥꯏꯕꯒꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇꯕꯤꯗ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯃꯗꯨ ꯃꯩꯇꯩ ꯃꯁꯦꯟꯅꯤ, ꯅꯆꯟ-ꯅꯆꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯒꯦ ꯌꯥꯗꯕꯒꯤ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯩꯗꯨ. ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯁꯦꯡꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯕꯨ ꯁꯦꯡꯍꯟꯗ꯭ꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯁꯦꯡꯗꯕ ꯅꯠꯇ꯭ꯔꯣ ꯄꯥꯈꯪ? ꯅꯨꯄꯤ ꯈꯛꯇ ꯅꯠꯇꯦꯕ ꯁꯦꯡꯗ꯭ꯔꯤꯗꯣ. ꯅꯁꯥꯒꯤ ꯅꯆꯟ ꯅꯆꯦꯗ, ꯅꯪꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯖꯥꯇꯤꯒꯤ ꯃꯤꯁꯤꯡꯅꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯨꯄꯤꯁꯤꯡ, ꯂꯩꯁꯥꯕꯤꯁꯤꯡ, ꯄꯥꯈꯪꯁꯤꯡꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯕ ꯇꯥꯕ? ꯑꯗꯨꯁꯨ ꯈꯤꯇꯪ ꯈꯟꯊꯕꯤꯌꯣꯕ, ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯒꯦ ꯌꯥꯗꯕꯒꯤ ꯑꯗꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯩꯗꯣ. ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯇꯥꯕꯗ. ꯑꯗꯨꯅ ꯋꯥꯁꯤꯃ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪ ꯈꯟꯊꯔꯒ, ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯈꯤꯇꯪ ꯈꯟꯊꯔꯒ, ꯁꯣꯁꯦꯜ ꯃീഡിꯌꯥꯁꯤꯗꯤ ꯃꯌꯥꯝ ꯌꯦꯡꯉꯛꯇꯣꯏꯅꯤꯅꯀꯣ. ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯈꯟꯊꯔꯒ ꯉꯥꯡꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ.